Apunba Iraipak Mahiroi Sinpanglop Ems ki thomi Singda Wangoi area da laiba government school sing yengsin machalubada. School sing high school ki thakta lairaga high school amada laigadaba norms Leitaba Thengnakhi. Lakfrakpam Makha Laikai Primary School da ngasi yengsin machalubada Oja Satra sing amata lairamdaba Thengnakhi. Lairik tamgadaba mahaisang asida taduna lairamba yu thakibagi bottle sing Thengnakhi hairi. Government ki lairiba school sing asi vendor oina lairamba asi laibak thibani. School sazilaga Oja Satra thamdana sangadana thamliba asi government ki karamba policy program no. School sing asi kayam chawkhatlibano kayam faribano haibadu laingak na mityeng changbiu loinana. Satra lairaga Oja watpagi isu lairiba mayam asi sumari lainaba authority na athuba matamda yengsinfam thoi. Laingak na lamdam asigi education system asibu muthatlage haibagi mawongla haina AIMS ki president Longjam Thonglen Maitaina laingakta hanglakli. Government ki lairiba school sing se bendera ay ngasi bendera masi yuthapam sangla school sariba si yuthapam sangmoina saribra masi laingang na karimta yengjandabida amadi lainga ki authority singna table da phammaga dum laibagi mathau je karino ngasi school sida mahiroi macha pikliba angang singsina lairik tamduna lairik tamgadaba mahi sanga sida ngasi tariba yuthapagi batang ngakta yuthambagi hokjingmaksu yuthaga lairambagi chengebagi kudam changdam ekode loimak leijai pakha sathajar koina wangoi jedu na konma school sing tongan tongan sing yengsalba khoji leprapam makha primary school sida ngasi yengsinjaba changjarakpa matamda oja sing amata lairamdaba amadi mahiroi singchu amata lairamdaba school din newly construction charaga lairame bench school chalaibagi kudam changdam loi phangi adugo yamna laibak thibana ngasi school sida akhoi government ki lairiba school sing se bendera ai ngasi bendera masi yuthapam sangla school sariba si yuthapam sangmoina saribra masi laingang na karimta yengjandabida amadi lainga ki authority singna table da phammaga dum laibagi mathau je karino ngasi school sida mahiroi macha pikliba angang singsina lairik tamduna lairik tamgadaba mahi sanga sida ngasi tariba yuthapagi batang ngakta yuthambagi hokjingmaksu yuthaga lairambagi chengebagi kudam changdam ekode loimak leijai aduga school lainga ki school sing ase bender oirak taragadi masi manipur da lairiba education system ase kayam yamna saukhalakadagi amadi hojik 21st century kamthengna laibakna lamdam atop lamdam kyana sakhot karma matungda ngasi manipur dadi lainga ki school sing ase yuthapam bender oina lairambasi masi yamna laibak thibani amadi masi mari lainaba authority akan bamjeng changadamni muduga ngasi sida lairiba headmaster amadi staff oja sing teaching amadi non teaching staff hujik pung kya tare pung 13 akoina yogjarabda pung 13 tapatring de yogjarpani school sida mi mok lairamde oja sing chu lairamdre satra sing chu lairamdre yuthap khara lairamaga bender oina sana yunaibam oina oirabra haibasi akoi AIMS ki oiba achoba wahangni masi mari lainaba authority na akan bamjeng changduna school sing lenga ki school lairiba sing ase fencing matik sana khapi gedam ni madi school sing matik sana salai dibra haibatu no makang deni yengjang gadan haibasi akoi AIMS ki achoba wahangni haibasi masi lebang mi amda thamjari koina